mayambu ahanba maktada makhal mathel Manipur full story collection na mayambu taramna okchabaga loinana ikok nonna khurumjari ngasi su amuk mayamgi ngai hak pathanabagi damakta Manipuri horror story amamuk pudun laksari horror story asigi mamingna laisi khompi wari asina hingliba amadi laikhidraba kanagumbi amataga maririna jadi aibana wakhalna sagatcharaga tabiriba singki ngai hak pathanabagi damakta semjaba wariri haujik mayamda khudol tamjari Manipuri horror story laisi khombi ayuki matamne Binoy thabak chadnabagi damakta hobe loisilakli matam maduda Binoy gi nupi do parap thoroklaga karino tawri basibo nong phabong ngandri amuk chalagero matam maduda Binoy na hoi sini ne thabak tawba haibasi migi makhara thabak tawrabadi miduna haya haiba matabduda lakpa taba ngasido ekhoigi sarna karaidano ama thijin ma chakane hai adugi ai ngata chataba yadaba asumna hairakpata Binoy gi nupina khangreni mi khwaigi office ko kadine thingna chatli nganna halai asalam sumayam ama nangi dine nangi phangliba toloptu adu katani pairaga polakadoisi kyan gata japote da maduda Binoy na oi min hurale dana aisu huralu haribro kada da bada chadam daisina na hu ha tawsulakani ngasi asumna Binoy ngana loisalibidu loidringai mahake mobile da call lai Binoy to mi haida sa khoi sana phone tore basi aina hana chalaga ngai uda basi da hello sir hoi ai loisamba loda sir ai lakcharagi oh hoi sir phone hek thamkhibaga Binoy gi nupina sidani noisi ama gana komnori basi Binoy magi nupida munna yengaga ai wathi ngangno ai horen khara theng ko yai ja haw bom lerakani masa si inu shi danga sini nauna jang padine singaktani aisu khara kuira kanda mari mara taro kaduri bani ne ahan basidi ne khara mong mar daba yadi kari no tonori base haibedo khara khung daba yadi maram sukhang khangdana mina sen chanai dana mantri sen charobadi thabak ta loidro gata hajidi karamana mantri no karamana micham no khangdu kum jangi ne remo asum na hairam laga Binoy na mahaki nupi gi khajaida sikdam laga sauduna ba thiram laga satki Binoy gi matawadu da mahaki nupi su saubadi ngamdi momo noktuna leihori Binoy office lomda sum lakpada maipak thingari matamada da Binoy na sir ai lakchare sir maipak Binoy di yengduna aina pung 3 nangana ba laona hairaga haujikti pung 5 ta dore ne ko sir ai su phanangana di loisina ba di hona jabani sir yare chana ba tawrasi asum na haina raduna Binoy amadi maipak makoi anise gari gypsy ama tongduna arapa pham ama da thawrakli maipak se police officer amani aduga maipak ki gari adu bu thawri bana Binoy police ki gari ki driver ni asum na tawduna Binoy amadi maipak gari tongduna asum lakpada Binoy na sir aikoina ngasi chakadori basibu kadai dano madam madu da maipak na aisu mafam dubudi khangi yamnak toina chapa mafam nati atupu mayamna kaino ma sum haina ba kadai phawba sumli bano do khangdokpa chakli bani sir haibiri basibu kaino ara ate da yum ma leina hai hari yum masigi manungda mising kappa lawbagi khonjal tabadagi leikai adu leiba mi punamak mapal thokpa ngamadre hai adubu madugi khudong chaba loroga yumgi potmang chemang yamna yawra male phisa koldagi phi yoman atangba sing kakkiba ena kha yingo thanamba man tangla ba mekingi polam cheram sing amadi jeep car yano khran khaba male ni aduna aikhoina madu kadai phoba chumbage haibado thijinba chalibani aduga mayam matamnai hariba pham madu da karana suchangba ngamadi adubu hariba pham du huran masingi makol oirabra haibadu singnabadi aikhoda report laklibani ngarang ngahan da su yum madu da miyu yama siriga leram khidara mayam na haina bada madu yum madu gi matang da thijin khiba lekai adugi ngaha amane tan hai yum madu gi matang da kana amata thijin ba yati na hai aduga kariguma nam haduna thijil lurabadi
ꯊꯤꯖꯤꯜꯂꯤꯕ ꯃꯤ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯃꯛꯀꯗ ꯑꯗꯨꯃꯛ ꯁꯤꯗꯅ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯄ ꯆꯠꯂꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯅꯕ ꯀꯤꯅꯅꯕ ꯍꯥꯏꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯛꯄ ꯃꯤꯁꯤꯡꯁꯤ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯆꯠꯂꯤꯕꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯌꯦꯡꯒꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯃꯌꯥꯝꯅ ꯕꯨꯠ ꯂꯩꯌꯦꯅ ꯍꯥꯏꯔꯕꯗꯤ ꯂꯩꯔꯝꯒꯅꯤꯅ ꯕꯤꯅꯣꯏ ꯁꯥꯔ ꯅꯪꯁꯨ ꯂꯥꯏꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯕꯨ ꯊꯥꯖꯕ꯭ꯔꯅꯦ ꯁꯥꯔ ꯊꯥꯖꯗꯦ ꯑꯗꯨꯅꯤ ꯁꯥꯔꯁꯨ ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨꯅꯦ ꯕꯨꯠ ꯂꯩꯇ꯭ꯔꯒꯕꯨ ꯑꯩꯈꯣꯏꯅ ꯑꯃ ꯃꯊꯦꯡ ꯆꯠꯄꯗ ꯀꯤꯕꯁꯤ ꯀꯤꯈꯤꯗ꯭ꯔꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯕꯨꯠ ꯆꯪꯉꯤ ꯂꯥꯏ ꯆꯪꯉꯤ ꯍꯦꯂꯣꯏ ꯆꯪꯉꯤ ꯍꯥꯏꯗꯅ ꯉꯥꯎꯅ ꯐꯩꯅ ꯅꯥꯗꯨꯅ ꯊꯧꯔꯣ ꯑꯣꯝꯗꯨꯅ ꯆꯨꯔꯣꯟ ꯄꯥꯎꯔꯣꯟ ꯂꯣꯜꯂꯒ ꯄꯨꯔꯛꯄ ꯀꯌꯥ ꯇꯥꯏꯔꯦꯟ ꯃꯁꯥꯅ ꯀꯜꯂꯒ ꯐꯍꯟꯕꯗꯒꯤ ꯍꯧꯖꯤꯛꯇ ꯉꯧꯔꯤ ꯐꯩ ꯇꯧꯔꯒ ꯂꯥꯛꯂꯝꯕꯗꯨ ꯅꯣꯛꯇꯨꯅ ꯏꯁꯩ ꯉꯪꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤꯅꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯊꯥꯖꯔꯣꯏꯗꯣꯏꯅꯣꯅꯦ ꯁꯥꯔ ꯆꯨꯝꯕꯗꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯗꯨꯃꯗꯤ ꯐꯠꯇꯦꯀꯣ ꯑꯁꯨꯝꯅ ꯑꯣꯐꯤꯁꯥꯔ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯕꯤꯅꯣꯏꯗ ꯃꯩꯄꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯅꯕꯒꯤꯗꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯦꯗ꯭ꯔꯦꯁꯇꯣ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯕꯤꯅꯣꯏꯅ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯦꯗ꯭ꯔꯦꯁ ꯑꯗꯣ ꯍꯪꯅꯗꯨꯅ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯒꯦꯠ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯊꯣꯜ ꯑꯍꯨꯝꯅꯤ ꯀꯣꯅꯨꯡꯒꯨꯝꯅ ꯆꯥꯎꯔꯕ ꯉꯧꯔꯣꯛ ꯉꯧꯕ ꯌꯨꯝꯅꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯦ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯕꯗꯨꯃꯗꯤ ꯆꯨꯝꯂꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯆꯨꯁꯤꯡ ꯑꯗꯣ ꯅꯣꯡꯈꯥꯡ ꯆꯥꯏꯁꯤꯟꯕ ꯑꯀꯟꯕ ꯅꯣꯡꯅꯨꯡꯁꯤꯠ ꯀꯌꯥꯅ ꯐꯨꯖꯤꯟꯕꯗꯒꯤ ꯁꯨꯃꯥꯡ ꯊꯦꯛꯂꯣꯡ ꯑꯃꯗꯤ ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯌꯥ ꯀꯤꯟꯊꯕ ꯅꯤꯡꯈꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤꯕꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯆꯥꯎꯔꯕ ꯎ ꯑꯃ ꯇꯨꯁꯟꯈꯤꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯃꯊꯣꯜ ꯑꯗꯨꯒꯤ ꯑꯋꯥꯡꯂꯣꯝ ꯊꯪꯕ ꯅꯥꯏꯀꯩꯔꯣꯝꯗꯅꯤ ꯍꯥꯏꯔꯤꯕ ꯎ ꯑꯗꯣ ꯃꯌꯥꯝ ꯆꯪꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯏꯔꯕ ꯌꯨꯝ ꯑꯗꯨꯕꯨꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯁꯦꯝꯖꯤꯟꯕꯤꯅꯕ ꯂꯩꯇꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯣ ꯌꯦꯡꯗꯨꯅ ꯕꯤꯅꯣꯏ ꯑꯃꯗꯤ ꯃꯩꯄꯥꯛ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯒꯥꯔꯤ ꯑꯗꯨꯕꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯃꯄꯥꯟꯗ ꯊꯅꯝꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯌꯨꯝ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯌꯦꯡꯕꯤꯌꯨꯅꯦ ꯁꯥꯔ ꯑꯩꯈꯣꯏꯅꯒ ꯐꯤꯂꯝꯗ ꯎꯈꯤꯕ ꯂꯥꯏꯔꯤꯛꯇꯒ ꯊꯦꯡꯅꯈꯤꯕ ꯐꯤꯂꯝ ꯐꯣꯇꯣ ꯑꯃꯗꯤ ꯏꯃꯦꯖꯁꯤꯡꯗꯨ ꯌꯦꯡꯉꯨꯅꯦ ꯁꯥꯔ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯍꯥꯏ ꯀꯩꯅꯣꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯅꯣꯡꯁꯤꯡꯁꯤ ꯈꯔ ꯑꯃꯅ ꯁꯒꯣꯜ ꯃꯥꯜꯂꯤ ꯈꯔ ꯑꯃꯅ ꯇꯥ ꯃꯥꯜꯂꯤ ꯈꯔ ꯑꯃꯅ ꯃꯤ ꯃꯥꯜꯂꯤ ꯈꯔ ꯑꯃꯅ ꯗꯥꯏꯅꯣꯁꯔꯁ ꯃꯥꯜꯂꯤ ꯈꯔ ꯑꯃꯅ ꯅꯣꯡꯁꯥ ꯃꯥꯜꯂꯤ ꯃꯥꯟꯗ꯭ꯔꯅꯦ ꯍꯣꯏ ꯁꯥꯔ ꯃꯥꯜꯂꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯈꯔ ꯑꯃꯅ ꯌꯦꯡꯉꯨ ꯂꯤꯟꯗꯧꯅ ꯇꯧꯕ ꯌꯥꯎꯔꯤꯕꯅꯤ ꯍꯣꯏ ꯌꯥꯎꯏ ꯁꯥꯔ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯔꯤꯝꯇ ꯃꯥꯟꯗꯕ ꯅꯣꯡꯗꯨꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯤꯕꯁꯤꯁꯨ ꯅꯍꯥꯟ ꯎꯔꯝꯒꯅꯤ ꯍꯣꯏ ꯁꯥꯔ ꯅꯣꯡꯗꯨꯝꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡꯗꯨꯝ ꯃꯥꯟꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯨꯔꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯝꯅ ꯅꯨꯡ ꯑꯃ ꯎꯔꯨꯔꯁꯦꯕ ꯅꯣꯡꯗꯨꯝ ꯃꯥꯟꯕ ꯅꯨꯡ ꯑꯃ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯥꯗ ꯅꯣꯡꯗꯨꯝ ꯃꯥꯟꯕ ꯑꯃ ꯄꯥꯏꯔꯦ ꯅꯨꯡꯒꯤ ꯃꯑꯣꯡꯗ ꯄꯥꯏꯔꯤꯕꯅꯤ ꯑꯁꯤ ꯂꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯃꯤꯅꯤ ꯆꯨꯝꯅ ꯅꯣꯡ ꯄꯥꯏꯖꯕꯗꯨꯕꯨ ꯅꯣꯡꯁꯥꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯅꯣꯡꯁꯥ ꯁꯥꯐꯣꯡ ꯂꯩ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯥꯖꯅꯕ ꯑꯩꯈꯣꯏꯅ ꯄꯣꯠꯇꯨ ꯎꯔꯨꯕꯒꯤ ꯃꯑꯣꯡꯗꯨ ꯃꯥꯜꯂꯛꯄꯒꯤ ꯋꯥꯅꯦꯕ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯃꯇ ꯃꯥꯟꯗ꯭ꯔꯤꯕ ꯄꯣꯠ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯒꯗꯤ ꯑꯗꯨꯃꯛ ꯃꯥꯟꯅꯔꯝꯂꯤ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒ ꯃꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯗꯒꯤ ꯑꯁꯤꯗꯤ ꯀꯔꯤꯝꯇ ꯃꯥꯟꯗꯦꯗ ꯊꯝꯕꯒꯤ ꯋꯥꯅꯦꯕ ꯅꯪꯁꯨ ꯑꯩꯒꯤ ꯁꯛꯁꯤ ꯎꯔꯕꯅꯤꯅ ꯑꯩꯒ ꯍꯥꯏꯔꯞ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯅꯕ ꯃꯤ ꯑꯃ ꯍꯦꯛ ꯊꯦꯡꯅꯕꯗ ꯅꯪꯗꯤ ꯑꯩꯈꯣꯏ ꯁꯥꯔ ꯃꯩꯄꯥꯛ ꯃꯥꯜꯂꯤꯅꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨ ꯅꯪꯅ ꯑꯩ ꯁꯨ ꯎꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯃꯤꯗꯨꯗ ꯅꯪ ꯁꯥꯔ ꯃꯩꯄꯥꯛ ꯃꯥꯜꯂꯤꯁꯦ ꯍꯥꯏꯔꯔꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝ ꯑꯁꯤꯗꯁꯨ ꯅꯪꯅ ꯕꯨꯠꯀꯤ ꯀꯔꯤꯒꯤ ꯄꯤꯛꯆꯔ ꯃꯌꯥꯝ ꯎꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯨ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯌꯦꯡꯉꯨ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯎꯔꯝꯗꯕ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯀꯔꯤꯝ ꯃꯥꯜꯂꯣꯏꯕ ꯑꯗꯨꯅ ꯑꯩꯗꯤ ꯁꯤ ꯌꯨꯝꯁꯦ ꯀꯔꯤꯝ ꯃꯥꯟꯗꯦ ꯏꯆꯝ ꯆꯝꯅ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯃꯟꯕ ꯑꯃ ꯃꯥꯜꯂꯤ ꯆꯪꯁꯤꯜꯂꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯄꯥꯛꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯕꯔꯕꯞ ꯆꯪꯈꯤꯕꯗꯨꯗ ꯕꯤꯅꯣꯏ ꯀꯔꯤꯅꯣꯅꯤ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯁꯤꯂꯣꯛ ꯃꯌꯥꯝ ꯊꯤꯗꯔꯝꯃꯒ ꯕꯔꯕꯞ ꯆꯪꯈ꯭ꯔꯤꯕꯁꯤꯕꯨ ꯃꯟꯇ꯭ꯔꯔꯁꯨ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯄꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯅꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯄꯗꯨꯗ ꯕꯤꯅꯣꯏ ꯋꯣꯏꯕꯥꯎ ꯍꯥꯏꯗꯨꯅ ꯆꯦꯡꯊꯣꯛꯏ
ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯆꯣꯡ ꯆꯣꯡꯊꯣꯛꯂꯒ ꯌꯦꯡꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯑꯩ ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯄꯨꯞ ꯄꯨꯞ ꯊꯥꯔꯛꯏ ꯏꯍꯦ ꯑꯗꯨꯗꯤ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯠꯇꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯐꯥꯎꯗ ꯕꯨꯠ ꯊꯣꯛꯂꯕꯗꯤ ꯁ꯭ꯋꯥꯏꯒꯤ ꯕꯨꯠꯁꯤꯗꯤ ꯁꯥꯊꯤ ꯍꯥꯏ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏ ꯈꯔ ꯏꯀꯥꯏꯔꯗꯨꯅ ꯁꯥꯔ ꯁꯤꯒꯤ ꯎꯅꯥꯁꯤ ꯀꯦꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯣꯝꯅ ꯎꯅꯥ ꯑꯃ ꯈꯨꯟꯀꯠꯂꯒ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯅꯣꯏ ꯇꯨꯡꯃꯥꯡ ꯌꯦꯡꯂꯗꯨꯅ ꯃꯩꯄꯥꯛꯀꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯃꯩꯄꯥꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯁꯣꯝꯅ ꯑꯁꯨꯝ ꯌꯦꯡꯂꯒ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯂꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯈꯤꯇꯪ ꯅꯝꯂꯒ ꯌꯦꯡꯕꯗ ꯊꯣꯡꯗꯣ ꯁꯣ ꯂꯣꯜꯂꯒ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯕꯤꯅꯣꯏ ꯊꯣꯡꯁꯤ ꯂꯣꯜꯂꯤꯅꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯥꯔ ꯊꯣꯡ ꯂꯣꯜꯂꯝꯃꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯜꯂꯁꯤꯔ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯗꯕ ꯌꯥꯗꯕꯅꯤ ꯊꯣꯡꯅꯥꯎ ꯑꯀꯥꯏꯕꯒ ꯂꯩꯕ꯭ꯔ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯄꯥꯛꯇꯤ ꯊꯣꯡꯅꯥꯎ ꯑꯀꯥꯏꯕꯁꯤꯡ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯀꯥꯏꯔꯕ ꯊꯣꯡꯅꯥꯎ ꯑꯃ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤꯕ ꯊꯣꯡꯅꯥꯎ ꯑꯁꯦ ꯄꯨꯔꯥ ꯑꯣꯏꯅ ꯐꯛꯀꯥꯏꯈ꯭ꯔꯕꯅꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯣꯠꯅ ꯃꯌꯥꯝ ꯑꯃ ꯐꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯩꯔꯤꯕ ꯌꯣꯠꯁꯤꯡꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯃꯥꯟꯅꯔꯒ ꯐꯛꯀꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛꯇꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯐ꯭ꯔꯦꯝ ꯑꯣꯏꯔꯤꯕ ꯌꯣꯠꯀꯤ ꯁꯔꯪ ꯑꯗꯣ ꯅꯥꯀꯜ ꯑꯃꯗ ꯇꯥꯔꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯩꯄꯥꯛꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯀꯥꯟꯁꯤꯟꯗꯨꯅ ꯕꯤꯅꯣꯏꯁꯨ ꯀꯥꯟꯁꯤꯜꯂꯛꯂꯤ ꯌꯨꯝ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯔꯕꯁꯨ ꯄꯨꯝꯃꯝ ꯃꯝꯃꯤ ꯌꯥꯝꯅ ꯀꯟꯅ ꯃꯝꯕ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯡꯁꯥ ꯃꯉꯥꯜ ꯄꯥꯛꯅ ꯆꯪꯗꯕꯗꯒꯤ ꯏꯃꯝ ꯃꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯃꯩꯄꯥꯛꯅ ꯌꯨꯝꯒꯤ ꯌꯨꯝꯖꯥꯎꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯗꯣ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯅꯝꯂꯤꯕ ꯃꯅꯝꯁꯤ ꯏꯆꯝ ꯆꯝꯕ ꯃꯅꯝ ꯃꯥꯟꯗꯦ ꯍꯤꯡꯒꯥꯏ ꯃꯅꯝ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯥꯏ ꯇꯤꯜ ꯂꯩꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯐꯠꯇꯕ ꯂꯩꯕ ꯃꯐꯝꯗ ꯅꯝꯕ ꯃꯅꯝꯗꯣ ꯑꯗꯨ ꯅꯝꯃꯤ ꯁꯥꯔ ꯕꯤꯅꯣꯏ ꯅꯪꯗꯤ ꯂꯥꯏ ꯇꯤꯜ ꯂꯩꯕ ꯃꯐꯝꯗ ꯅꯝꯒꯗꯕ ꯃꯅꯝ ꯀꯥꯏꯗꯅ ꯌꯥꯝꯅ ꯈꯪꯉꯝꯃꯤꯕꯁꯤꯕꯨ ꯅꯪꯕꯨ ꯃꯥꯏꯕꯒ ꯇꯝꯃꯛꯄ꯭ꯔꯅꯦ ꯁꯥꯔ ꯑꯩ ꯏꯁꯥꯃꯛꯀꯤ ꯇꯝꯖꯔꯛꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯗꯨꯗꯤ ꯑꯐꯥꯎꯕ ꯃꯥꯏꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯕꯤꯔꯝꯕꯗ ꯂꯥꯏ ꯐꯠꯇꯕ ꯂꯥꯛꯂꯕ ꯑꯩꯈꯣꯏꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯐꯨꯔꯛꯀꯅꯦꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯑꯩꯈꯣꯏꯕꯨ ꯉꯥꯎꯍꯟꯕ ꯉꯝꯕ ꯑꯩꯈꯣꯏ ꯃꯤ ꯂꯥꯏ ꯂꯥꯛꯂꯒꯗꯤ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯅꯝ ꯅꯝꯃꯦꯅ ꯍꯥꯏ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯒꯤ ꯃꯅꯝꯒꯨꯝꯕ ꯑꯗꯒꯤ ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯆꯦꯛꯈꯥꯏꯕꯒꯤ ꯃꯅꯝꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯅꯝꯃꯦꯅ ꯍꯥꯏ ꯑꯗꯨꯒ ꯇꯤꯟꯅꯨ ꯐꯠꯇꯕ ꯂꯥꯏꯕꯨ ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯒꯤ ꯃꯐꯝ ꯑꯣꯏꯔꯒꯅ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯒꯤ ꯃꯤ ꯄꯨꯠꯂꯣꯏꯕꯒꯤ ꯃꯅꯝ ꯂꯩꯗꯅ ꯁꯥꯔ ꯑꯗꯨꯒꯨꯝꯕꯗꯨ ꯅꯝꯃꯦꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯃꯅꯝ ꯑꯗꯨꯃꯛ ꯌꯨꯝ ꯑꯁꯤꯗꯁꯨ ꯅꯝꯃꯤ ꯁꯥꯔ ꯕꯤꯅꯣꯏꯕꯣ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩ ꯀꯤꯁꯜꯂꯛꯑꯦꯍꯦ ꯂꯥꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯁꯤꯂꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯩꯄꯥꯛꯇꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯔꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯕꯤꯅꯣꯏꯅ ꯀꯤꯔꯦ ꯍꯜꯂꯁꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯒ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯤꯔꯦ ꯑꯁ꯭ꯋꯥꯏꯁꯤ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣꯅꯦ ꯃꯨꯔꯨ ꯃꯨꯔꯨ ꯁꯣꯜꯂꯒ ꯃꯩꯄꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯀꯥꯆꯤꯟꯗ ꯂꯨꯝꯃꯒ ꯌꯥ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯄꯗ ꯕꯤꯅꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯜꯂꯤ ꯃꯩꯄꯥꯛꯇꯤ ꯕꯤꯅꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤꯗꯤ ꯕꯤꯅꯣꯏꯅ ꯁꯥꯔ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯃꯤꯍꯨꯟ ꯊꯥꯎꯟꯒꯁꯦ ꯌꯧꯈ꯭ꯔꯦ ꯍꯦꯔꯥ ꯕꯤꯅꯣꯏ ꯅꯪꯕꯨ ꯀꯃꯥꯏꯅ ꯁꯤꯐꯥꯏ ꯈꯜꯂꯛꯂꯤꯕꯅꯣ ꯃꯤꯍꯨꯟ ꯃꯇꯥꯗꯨꯒ ꯂꯤꯂꯥꯒꯤ ꯅꯨꯄꯤ ꯁꯥꯕꯤꯔꯣꯝꯗ ꯆꯠꯂꯝꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯁꯥꯔ ꯀꯤꯕꯒ ꯊꯅꯥꯒ ꯃꯔꯤ ꯂꯩꯅꯗꯦꯗ ꯁꯥꯔ ꯊꯅꯥ ꯍꯥꯏꯕꯁꯤꯗꯤ ꯁꯤꯕ ꯀꯤꯔꯣꯏꯗꯕꯅꯤ ꯑꯁꯤꯗ ꯕꯨꯠ ꯂꯩꯔꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯃꯁꯝꯗꯨ ꯂꯥꯛꯂꯒ ꯆꯤꯡꯊꯣꯛꯄ ꯉꯝꯕꯒꯤ ꯄꯋꯥꯔꯗꯣ ꯂꯩꯒꯗꯕꯅꯤ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯁꯤꯒꯤ ꯀꯥꯁꯤꯗꯗꯤ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯁꯣꯝ ꯊꯪꯕ ꯀꯥꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯟꯁꯇꯦꯕꯜ 5-10 ꯂꯥꯛꯎꯅꯁꯤꯕ ꯁꯥꯔ ꯃꯤ ꯐꯥꯕꯁꯨ ꯅꯠꯇꯕ ꯆꯨꯝꯅ इन्वेस्टिगेशन लाक्पैदमक्तबु मी मयाम खोमक्कद्रो अतिनि लाक्कदौरिबदुबु अखोइगी करिगिदमक्ता लाक्कदौरिबनो सार अदुदि आइसु खंगजेद्रे अदुनि असमना वारे सनदिङै मैपाकि मतुंगदा कनागुम्बा अमा गुदुङ गुदुङ चत्खि मैपाक तुंगदा सत्ले येंथुइ मतमदु बिनोइना सार केदरगे सार हा किसौदि केउरंग दम किगलिदुबो लालो असम नंगना कनजी चाखुम माले आइदा चंगसिलो असम ना हायरगा मैपाक अमदि बिनोय असम चंगसिलकि
ꯃꯈꯣꯏꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯃꯤ ꯂꯩꯅꯔꯝꯕꯒꯤ ꯃꯑꯣꯡꯗ ꯒ꯭ꯌꯥꯁ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯥꯡꯒꯠꯂꯒ ꯂꯩꯔꯝꯂꯤ ꯃꯗꯣ ꯆꯥ ꯂꯣꯟꯅꯕꯒꯤ ꯀꯦꯇꯂꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛ ꯆꯤꯡꯅꯕꯗꯒꯤ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯀꯦꯇꯂꯤ ꯑꯗꯨꯗ ꯊꯦꯡꯂꯨꯕꯗ ꯃꯩ ꯍꯧꯅ ꯁꯥꯔꯒ ꯂꯩꯔꯝꯈꯤ ꯃꯩꯄꯥꯛꯅ ꯅꯪꯅ ꯀꯤ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤ ꯃꯤ ꯂꯩꯔꯝꯃꯤ ꯁꯨꯔꯕꯁꯦ ꯆꯥ ꯂꯣꯜꯂꯝꯕꯒꯤꯅꯤ ꯀꯦꯇꯂꯤꯁꯦ ꯃꯩ ꯍꯧꯔ ꯁꯥꯔꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯅ ꯑꯃꯨꯛ ꯒ꯭ꯌꯥꯁ ꯑꯗꯨꯗ ꯊꯦꯡꯗꯨꯅ ꯌꯦꯡꯉꯤ ꯒ꯭ꯌꯥꯁ ꯑꯗꯨꯁꯨ ꯃꯩ ꯍꯧꯅ ꯁꯥꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯑꯁꯤꯁꯨ ꯃꯩ ꯍꯧꯅ ꯁꯥꯔꯤꯌꯦ ꯁꯥꯔ ꯍꯣꯏ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯔꯕꯗꯤ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯋꯥꯕ ꯐꯤꯕꯝ ꯇꯥꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛꯅ ꯀꯅꯥꯝ ꯊꯣꯛꯂꯛꯇꯦꯅꯤ ꯀꯦꯇꯂꯤꯁꯤꯗꯅ ꯀꯔꯤ ꯐꯨꯠꯂꯤꯕꯖꯥꯠꯅꯣ ꯑꯁꯣꯝꯗ ꯌꯦꯡꯒꯦ ꯇꯧꯕꯗ ꯇꯨꯡꯂꯣꯝꯗ ꯀꯅꯥꯅꯣꯝ ꯑꯃꯨꯛꯁꯨ ꯕꯪ ꯂꯥꯎꯅ ꯁꯥꯎꯝ ꯑꯃꯒ ꯂꯣꯏꯅ ꯆꯠꯈꯤꯕꯗꯨꯗ ꯃꯩꯄꯥꯛ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯀꯥ ꯑꯃꯒꯤ ꯄꯔꯗꯥ ꯃꯔꯨꯝꯗ ꯁꯠ ꯂꯩꯁꯟꯈꯤꯕꯗꯣ ꯃꯩꯄꯥꯛꯅ ꯎꯍꯧꯕꯗꯒꯤ ꯄꯔꯞ ꯇꯥꯟꯅꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯄꯔꯗꯥꯗꯣ ꯁꯠ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯕꯤꯅꯣꯏ ꯑꯗꯨꯒꯤ ꯀꯦꯇꯂꯤꯗꯨ ꯃꯅꯨꯡꯗ ꯀꯩ ꯌꯥꯎꯒꯦ ꯌꯦꯡꯉꯣ ꯆꯥ ꯂꯣꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯅ ꯍꯣꯏ ꯁꯥꯔ ꯑꯁꯣꯝꯅ ꯀꯦꯇꯂꯤ ꯑꯗꯨꯒꯤ ꯃꯈꯨꯝꯗꯣ ꯁꯠ ꯍꯥꯡꯗꯣꯛꯂꯨꯕꯗ ꯕꯤꯅꯣꯏ ꯃꯃꯤꯠ ꯃꯅꯥ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯇꯨꯅ ꯁꯥꯔ ꯀꯩꯅꯣꯝ ꯌꯧꯔꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯃꯩꯄꯥꯛꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯕꯤꯅꯣꯏꯕꯨ ꯐꯥꯖꯤꯜꯂꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯕ ꯕꯤꯅꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯛꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛꯅ ꯕꯤꯅꯣꯏꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯔꯤ ꯁꯦꯠ ꯂꯥꯎꯅ ꯕꯤꯅꯣꯏ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯀꯩꯗꯧꯔꯦ ꯀꯩꯅꯣꯅ ꯑꯉꯧꯕꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯤ ꯑꯁꯤꯗ ꯀꯔꯤ ꯌꯧꯍꯧꯒꯦꯕ ꯃꯗꯨꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯀꯣꯛ ꯐꯨꯠꯂꯒ ꯂꯩꯍꯧꯏ ꯃꯃꯤꯠꯇꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯍꯧꯏ ꯁꯥꯔ ꯃꯃꯤꯠꯇꯨꯁꯨ ꯐꯨꯠꯂꯛꯄꯒꯤꯅꯦ ꯉꯧꯔꯣꯛ ꯉꯧꯍꯧꯏ ꯁꯥꯔ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯑꯉꯥꯡ ꯃꯀꯣꯛ ꯌꯥꯎꯍꯧꯋꯦꯕ ꯉꯧꯔꯣꯛ ꯉꯧꯍꯧꯋꯦꯕ ꯃꯃꯤꯠꯇꯣ ꯂꯩꯔꯝꯃꯨꯁꯤꯗ ꯑꯩ ꯌꯦꯡꯉꯨꯒꯦ ꯁꯥꯔ ꯆꯪꯕꯤꯔꯨꯅꯨ ꯁꯥꯔ ꯍꯣꯏ ꯑꯗ ꯂꯩꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯄꯥꯛꯁꯨ ꯃꯊꯪꯋꯥꯏꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯎꯒꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯦꯇꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯣ ꯃꯍꯥꯛꯅ ꯌꯦꯡꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯋꯣꯏꯕ ꯑꯃꯛꯀꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯀꯣꯛ ꯆꯥꯎꯔꯒ ꯂꯩꯔꯝꯈꯤ ꯃꯩꯄꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯨꯝꯂꯣꯏꯗꯅ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯗꯦ ꯃꯔꯤꯜ ꯂꯩꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅꯃꯛꯀꯤ ꯃꯗꯣ ꯑꯉꯥꯡ ꯑꯃꯒꯤ ꯃꯀꯣꯛꯂꯥ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯦꯇꯂꯤ ꯑꯗꯨꯗ ꯄꯥꯏꯈꯠꯇꯨꯅ ꯀꯦꯇꯂꯤ ꯑꯗꯨꯒꯤ ꯄꯥꯏꯐꯝ ꯃꯅꯥ ꯑꯗꯨꯗ ꯄꯥꯏꯔꯨꯕꯗ ꯀꯦꯇꯂꯤ ꯑꯗꯣ ꯁꯥꯕꯒꯤ ꯏꯪꯒꯤꯠ ꯑꯃꯠꯇ ꯐꯪꯗꯦ ꯃꯩꯄꯥꯛ ꯏꯪꯉꯛꯅ ꯍꯧꯖꯤꯛꯇ ꯃꯩ ꯍꯧꯅ ꯁꯥꯍꯧꯕꯁꯤꯅ ꯏꯪꯉꯝꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯦꯇꯂꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯄꯥꯏꯔꯨꯏ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯇꯧꯗꯦ ꯎꯟꯃꯨꯛ ꯏꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯀꯦꯇꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯒꯤ ꯃꯀꯣꯛ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯣꯛ ꯍꯩꯗꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯗꯣ ꯑꯉꯥꯡ ꯑꯃꯒꯤ ꯃꯀꯣꯛ ꯑꯣꯏꯔꯝꯗ꯭ꯔꯤ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯒꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯩꯄꯥꯛ ꯍꯧꯅ ꯅꯣꯛꯂꯒ ꯍꯦ ꯅꯪꯅ ꯂꯥꯏ ꯐꯗꯤꯕꯤꯒꯤ ꯃꯀꯣꯛ ꯑꯁꯤꯕꯨ ꯑꯉꯥꯡꯒꯤ ꯃꯀꯣꯛꯅꯤ ꯒꯥꯏꯅ ꯃꯃꯤꯠ ꯉꯧꯔꯣꯛ ꯉꯧꯍꯧꯏ ꯒꯥꯏꯅ ꯍꯩ ꯁꯛꯇꯥ ꯊꯤ ꯁꯤ ꯑꯉꯥꯡ ꯃꯀꯣꯛꯅꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯒ ꯅꯣꯛꯂꯤ ꯕꯤꯅꯣꯏꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯁꯥꯔ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯕꯗꯗꯤ ꯃꯃꯤꯠꯇꯨ ꯉꯧꯔꯣꯛ ꯉꯧꯍꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛ ꯍꯧꯅ ꯅꯣꯛꯂꯒ ꯍꯥꯏ ꯌꯥꯔꯦ ꯅꯪ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇꯣ ꯊꯣꯛ ꯂꯥꯎꯅ ꯀꯥꯆꯤꯜ ꯑꯃꯗ ꯍꯨꯟꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯂꯥꯎ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯣꯔꯦꯟꯅꯦ ꯑꯣꯐꯤꯁꯇꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯂꯥꯛꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯅꯦ ꯑꯌꯥꯝꯕꯅ ꯇꯝꯅꯩꯗꯅ ꯍꯥꯏ ꯀꯔꯤ ꯃꯈꯣꯟ ꯇꯥꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯁꯥꯔ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯤꯕ꯭ꯔꯅꯦ ꯁꯥꯔ ꯍꯥꯏꯃ ꯀꯤꯔꯒꯅ ꯍꯣꯔꯦꯟ ꯖꯨ ꯈꯔ ꯊꯥꯔ ꯂꯥꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯅꯠꯇꯕ ꯁꯥꯔ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯌꯨꯝꯗ ꯂꯩꯒꯅꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯛꯀꯅꯤ ꯀꯥꯏꯅ ꯒꯞ ꯇꯧꯔꯝꯕꯗꯨꯗ ꯍꯥꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯍꯟꯗꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯅꯪ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯁꯣꯏꯔꯤꯕꯅꯤ ꯐꯔꯦ ꯂꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯣꯐꯤꯁꯥꯔ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯣꯝ ꯊꯣꯛꯂꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯌꯧꯔꯛꯂꯤ
ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯆꯔꯣꯛꯇꯨꯅ ꯊꯣꯡꯖꯤꯟ ꯄꯥꯟꯗꯣ ꯍꯦꯛ ꯀꯥꯟꯊꯣꯛꯄꯒ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯗ꯭ꯔꯨꯡ ꯗ꯭ꯔꯨꯡ ꯏꯟꯅꯔꯛꯂꯒ ꯆꯞ ꯂꯦꯞꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯇꯥꯔꯤ ꯁꯥꯃꯤꯟ ꯑꯗꯨ ꯐꯪꯉꯤ ꯁꯥꯍꯣꯝ ꯑꯗꯨ ꯐꯪꯕꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏ ꯇꯨꯡꯗ ꯆꯞ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯄꯣꯅꯥ ꯄꯥꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯣꯟꯊꯣꯡꯗ ꯈꯥꯝꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯩꯄꯥꯛꯅ ꯃꯃꯥꯡ ꯊꯪꯉꯤ ꯕꯤꯅꯣꯏꯅ ꯃꯇꯨꯡ ꯊꯪꯉꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯠꯂꯤ ꯊꯣꯏꯗꯣꯛꯅ ꯀꯤꯔꯨꯅꯨ ꯕꯤꯅꯣꯏ ꯑꯩ ꯌꯥꯎꯔꯤꯕꯁꯤꯅꯤ ꯁꯤꯒꯨꯝꯕ ꯇꯝꯅꯩ ꯍꯥꯏꯗꯅ ꯃꯤ ꯀꯅꯥꯝꯇ ꯆꯪꯅꯔꯨꯗꯕ ꯌꯨꯝ ꯀꯌꯥ ꯑꯩꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟ ꯇꯧꯕꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯅ ꯐꯥꯗꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯀꯌꯥ ꯖꯦꯜ ꯌꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒꯨꯝꯅ ꯅꯍꯥꯛꯁꯨ ꯊꯧꯅꯥ ꯂꯩꯌꯨ ꯅꯍꯥꯛ ꯄꯨꯂꯤꯁ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗ ꯅꯁꯥꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯑꯃꯗꯤ ꯅꯄꯥꯡꯒꯜ ꯑꯣꯏꯒꯗꯕꯅꯤ ꯑꯁꯨꯝꯅ ꯕꯤꯅꯣꯏ ꯑꯃꯗꯤ ꯃꯩꯄꯥꯛ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯉꯁꯥꯏ ꯃꯩꯄꯥꯛꯅ ꯀꯦꯇꯂꯤꯗꯒꯤ ꯍꯩꯗꯣꯛꯂꯒ ꯀꯥꯆꯤꯟꯗ ꯂꯪꯊꯣꯛꯈꯤꯕ ꯂꯥꯏ ꯐꯖꯕꯤ ꯑꯗꯣ ꯊꯔꯣ ꯃꯥꯂꯣ ꯑꯣꯜꯂꯒ ꯀꯦꯇꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯀꯦꯇꯂꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯄꯒꯨꯝ ꯅꯣꯡꯊꯛꯇ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯒ꯭ꯌꯥꯁ ꯇꯦꯕꯜ ꯑꯗꯨꯒꯤ ꯁ꯭ꯇꯣꯞ ꯑꯗꯨꯒꯤ ꯃꯊꯛꯇ ꯒ꯭ꯔꯣꯡꯒ꯭ꯔꯥꯛ ꯂꯥꯎꯅ ꯊꯝꯈꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏ ꯀꯔꯤꯃꯠꯇ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯟꯊꯣꯡ ꯌꯧꯔꯕꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯈꯤ ꯁ꯭ꯇꯦꯁꯟ ꯌꯧꯔꯕꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤ ꯊꯧꯗꯣꯛ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅꯁꯨ ꯈꯜꯂꯤꯕꯅꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯃꯗꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯡꯗ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯐꯪꯂꯤꯕꯗꯣ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯤꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯍꯜꯂꯛꯄꯗ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛꯅ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯆꯪꯂꯒꯨꯝꯁꯤ ꯉꯁꯥꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯁꯜꯂꯛꯂꯕꯅꯤꯅ ꯌꯨꯝ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯂꯒꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕꯗ ꯄꯨꯝꯃꯝ ꯃꯝꯂꯤꯕ ꯌꯨꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯣꯔꯆꯂꯥꯏꯠꯀꯨꯝꯕ ꯈꯔ ꯄꯥꯏꯈꯤꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯃꯩꯄꯥꯛꯅ ꯀꯔꯤꯅꯣꯅꯤ ꯕꯤꯅꯣꯏ ꯅꯣꯏ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯁꯤ ꯇꯣꯔꯆꯂꯥꯏꯠꯁꯨ ꯀꯥꯞꯄ ꯌꯥꯕꯅꯤꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯁꯨ ꯍꯣꯏ ꯁꯥꯔ ꯍꯥꯏꯗꯨꯅ ꯃꯩꯄꯥꯛꯅ ꯇꯧꯔꯤꯕꯗꯨꯗ ꯑꯗꯨꯃꯛ ꯌꯥꯕ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯒꯤ ꯅꯨꯄꯤꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯃꯥ ꯉꯁꯤꯁꯦ ꯁ꯭ꯇꯦꯁꯟꯗ ꯑꯍꯤꯡ ꯂꯦꯛꯂꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯊꯦꯡꯂꯛꯄꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯩꯔꯛꯄ ꯅꯪꯉꯔꯣꯏ ꯀꯔꯤꯅꯣ ꯑꯔꯩꯕ ꯑꯃ ꯊꯣꯡꯖꯤꯜꯂꯝꯃꯣ ꯍꯥꯏꯈ꯭ꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯅꯣꯏꯒꯤ ꯅꯨꯄꯤꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯕꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯩꯕꯨ ꯆꯠꯂꯝꯗꯥꯏꯗ ꯊꯦꯝꯂꯒ ꯊꯅꯝꯕ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯟ ꯊꯝꯈ꯭ꯔꯕꯗ ꯕꯤꯅꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯧꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛꯅ ꯍꯥꯏ ꯀꯔꯤꯁꯨ ꯂꯨꯅ ꯂꯨꯅ ꯈꯜꯂꯨꯅꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟꯅꯦ ꯈꯔ ꯀꯦꯁꯟ ꯅꯧꯁꯤꯟꯅꯔꯒꯅ ꯊꯦꯝꯕꯗ ꯑꯗꯨꯝ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯣꯏꯅ ꯁꯥꯎꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯕꯛꯁꯤꯡꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯃꯅꯤꯡ ꯍꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯠꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯅꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯣꯝꯖꯤꯟꯕꯒꯤ ꯍꯥꯏꯕꯗꯤ ꯇꯛꯈꯥꯏꯕꯒꯤ ꯃꯑꯣꯡꯗ ꯐꯟꯐꯥ ꯂꯥꯎꯅ ꯆꯣꯡꯉꯤ ꯃꯈꯣꯏꯒꯤ ꯆꯀꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯛꯈ꯭ꯔꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯀꯩꯅꯣ ꯕꯤꯅꯣꯏ ꯅꯪꯕꯨ ꯀꯔꯤꯝꯇ ꯎꯍꯧꯗ꯭ꯔꯕ꯭ꯔꯣ ꯃꯗꯨꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯑꯩꯅ ꯌꯦꯡꯖꯔꯤꯕꯁꯤ ꯃꯃꯥꯡꯗꯅꯤ ꯑꯗꯨꯒ ꯇꯨꯡꯒꯤ ꯁꯔꯨꯛꯅ ꯌꯦꯡꯉꯨꯇꯨ ꯑꯩꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯅꯤ ꯑꯅꯤꯁꯦ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯖꯔꯒ ꯊꯧꯖꯔꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯃꯇꯝ ꯁꯥꯡꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯦꯛꯈꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯛꯈꯥꯏꯈ꯭ꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯛꯈꯥꯏꯈ꯭ꯔꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯕꯤꯅꯣꯏ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯧꯕ ꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯁꯥꯔ
ꯀꯩꯅꯣꯃꯗꯤ ꯊꯣꯛꯂꯒꯗꯕ ꯃꯥꯜꯂꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨꯕꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯏꯄꯥꯛꯅ ꯍꯥꯏ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯕꯤꯅꯣꯏꯒꯤ ꯃꯃꯥꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯤ ꯑꯉꯥꯡꯕ ꯏꯟꯕ ꯑꯗꯨꯒ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯅꯨꯄꯤ ꯑꯃ ꯊꯨꯅ ꯌꯥꯡꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯕꯤꯅꯣꯏꯅ ꯒꯥꯔꯤ ꯑꯗꯣ ꯃꯇꯥꯏꯗ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗ ꯒꯥꯔꯤ ꯑꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯕꯤꯅꯣꯏꯒꯤ ꯃꯔꯥꯏꯕꯛꯅ ꯁ꯭ꯇꯤꯌꯥꯔꯤꯡꯗ ꯐꯨꯖꯤꯟꯕꯗꯒꯤ ꯕꯤꯅꯣꯏ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯕꯤꯅꯣꯏ ꯋꯥꯈꯜ ꯇꯥꯈꯤꯕꯗꯨꯗ ꯃꯩꯄꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯕꯤꯅꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯕꯤꯅꯣꯏꯗꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯕꯤꯅꯣꯏꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯐꯤꯁꯥꯔ ꯃꯩꯄꯥꯛ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯀꯩꯅꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯔꯣ ꯃꯗꯨꯗ ꯃꯩꯄꯥꯛꯅ ꯃꯥꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯋꯥꯈꯜꯒ ꯑꯃꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯀꯝꯗꯧꯅ ꯑꯩꯗꯤ ꯂꯝꯕꯤꯗ ꯁꯥꯔꯒ ꯑꯩꯒ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯗꯥꯏꯅꯦ ꯃꯗꯨꯗ ꯃꯩꯄꯥꯛꯅ ꯂꯥꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯅꯪꯅ ꯈꯔ ꯍꯦꯟꯅ ꯁꯣꯛꯂꯦ ꯑꯩꯗꯤ ꯊꯣꯏꯗꯣꯛꯄ ꯁꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯪꯁꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗꯒꯤꯗꯤ ꯕꯤꯅꯣꯏ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯑꯩꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯄꯥꯈꯠꯂꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯃꯇꯥꯏꯗ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗ ꯒꯥꯔꯤ ꯑꯗꯣ ꯎ ꯑꯃꯠꯇ ꯐꯨꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯂꯕ ꯃꯇꯨꯡꯗ ꯃꯩꯄꯥꯛꯅ ꯕꯤꯅꯣꯏꯗ ꯋꯥꯈꯜ ꯐꯠꯇꯕ ꯌꯥꯝꯅ ꯈꯟꯖꯤꯟꯃꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯕ ꯃꯇꯨꯡ ꯑꯗꯨꯗꯤ ꯐꯔꯦ ꯅꯍꯥꯛꯁꯨ ꯋꯥꯈꯜ ꯂꯥꯛꯂꯕꯅꯤꯅ ꯑꯩ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯗ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯩꯔꯒ ꯕꯤꯅꯣꯏ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯀꯥꯔꯛꯈꯤ ꯅꯥꯕꯁꯨ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯕꯤꯅꯣꯏꯗ ꯕꯤꯅꯣꯏ ꯅꯪꯕꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯅꯪ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤ ꯑꯩꯗꯤ ꯃꯣꯠ ꯀꯌꯥ ꯆꯥꯟꯅꯗꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯀꯩꯗꯧꯕ ꯌꯧꯔꯛꯄꯒꯦ ꯃꯗꯨꯗ ꯃꯩꯄꯥꯛꯅ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯥ ꯍꯥꯏ ꯎꯔꯩ ꯄꯥꯔꯩꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯆꯔꯒꯁꯨ ꯃꯥ ꯊꯣꯛꯄ ꯑꯗꯨꯝ ꯇꯧ ꯂꯩ ꯑꯣꯟꯊꯣꯛꯅ ꯅꯥꯔꯤ ꯇꯤꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯊꯕꯛ ꯑꯃꯇꯪ ꯆꯠꯅꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯩꯄꯥꯛꯅ ꯕꯤꯅꯣꯏꯕꯨ ꯍꯦꯛ ꯎꯕꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯅꯍꯥꯟ ꯎꯈꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯂꯥꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯅꯣꯏꯅ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯁꯥꯔ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯍꯥꯃꯨꯛꯁꯨ ꯂꯥꯛꯂꯝꯂꯕꯗꯥꯏꯅꯦ ꯃꯗꯨꯗ ꯃꯩꯄꯥꯛꯅ ꯂꯥꯛꯑꯝꯃꯦ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯌꯥꯎꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯤꯒꯠꯂꯝꯃꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯥꯔꯒ ꯌꯥꯝꯅ ꯑꯣꯠ ꯅꯩꯔꯒ ꯍꯥꯠꯈꯤꯕ ꯃꯥꯜꯂꯤ ꯍꯥꯠꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯈꯤꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯁꯤ ꯈꯣꯝꯕꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯇ ꯅꯠꯇꯅ ꯃꯍꯥꯛꯁꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯍꯥꯏꯕꯗꯤ ꯃꯥꯏꯕꯤꯒꯤ ꯃꯉꯣꯟꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯛꯇꯤ ꯈꯔ ꯆꯦꯟꯖꯕꯖꯥꯠꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯂꯛꯈꯤꯗꯕꯅꯦꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯩꯁꯤ ꯈꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯗꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯁꯤ ꯈꯣꯝꯕꯤꯗꯨ ꯇꯁꯦꯡꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯂꯩꯔꯝꯂꯒꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯀꯗꯣꯔꯤꯕꯅꯤ ꯁꯥꯔ ꯑꯁꯤꯕ ꯃꯤꯗꯨꯕꯨ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣꯗ ꯍꯥꯏ ꯃꯤꯅ ꯍꯥꯏꯅꯕꯗ ꯂꯩꯁꯤ ꯈꯣꯝꯕꯤꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯁꯤꯈꯤꯗꯦ ꯍꯥꯏꯔꯤꯅꯦ ꯃꯥꯅ ꯃꯤꯁꯤꯡꯗꯨ ꯕꯨꯠ ꯁꯥꯔꯒ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯃꯈꯣꯏ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕꯁꯤ ꯃꯤ ꯈꯔ ꯍꯧꯔꯒ ꯆꯪꯁꯤꯗ ꯂꯩ ꯍꯣ ꯍꯥꯒꯦ ꯍꯥꯏꯔꯕꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯩꯗꯤ ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯁꯣꯛꯂꯨꯕꯗ ꯃꯉꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯐꯔꯦ ꯕꯤꯃꯣꯏ ꯅꯪ ꯌꯥꯝꯅ ꯀꯤꯔꯒꯗꯤ ꯑꯩ ꯃꯅꯨꯡ ꯆꯪꯈꯤꯒꯦ ꯑꯗꯨꯒ ꯕꯤꯅꯣꯏ ꯅꯪꯅ ꯃꯄꯥꯟꯗ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏ ꯌꯥꯅꯤꯗ ꯁꯥꯔ ꯑꯩ ꯁꯥꯔꯒꯤ ꯇꯨꯡ ꯑꯗꯨꯝ ꯏꯟꯖꯔꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯃꯇꯨꯡ ꯏꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯕꯤꯅꯣꯏꯗ ꯍꯥꯏꯔꯛꯂꯤ ꯌꯦꯡꯉꯨ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡꯁꯤ ꯅꯍꯥꯟ ꯑꯩꯅ ꯃꯄꯥꯟꯗ ꯂꯣꯜꯂꯝꯕꯅꯤ
ngasina amuk manungda lolame masina takpadi yum asigi manungsida kanagumba ba sathok kasin tawri haibu taklibani maduda binoy na amuk ado sar kariguma yum asida mi sathok kasin tawbu oi targadi mapanda su thong lon lamgadabani manungda mi leibagini manungda thong loli basti aduga aikhoina sangba kandana manungda mi kanasu leiramdi matam madu mai pakna nang na hari wa dusu chumli wa phama mai phare do chang da yeng asine ko asom na hairaga changduna kari kari leibage haiduna koithi thirei matam maruda mai pakna mahaki phone ki flash do kap kap tuna hata mukti amamba ka ga se pangchang da sangdi bani masidagi di mai pakna hairei yumase yamna maman khri kari kari nu khra thugairaga malhandaba yarroi natre adamai tawnu pardi asona mai pakto mathanda murum murum soli natre amu hai adumna tawbu pharani amu hai kainuma sungang tu lerambati ki binoida binoi lo thawam jokilo asomna haraga amu parpap thokri tawriba sida binoi gyan men gamata tabna tri binoi mai pak ki matung inadu na parap asum lakpana gari da mai pak sa kakharki aduga binoida gari thawro re nangbo asomna hairakpada binoi su hoi haidumna gari ado thawraklei Panayam sanga thawro matung da mai pakna gari ado khamu haiduna yamna chawba bazar amagi matai da leiba workshop amagi manakta gari ado khamhalli tawriba sibu karino khangduna binoi adumak gari mangdu leiri mai pakna ngaktang leirumuko asumna hairaka mahak parapar kumthaki ngahaki matung da yoi ani throktuna gari aduta generator amadi wire amadi yamlaba bulb sing amadi thau hananaba yamlaba thau sing mathang gari aduda hapkalai tawriba sida binoi pungang ai mahak su khar makhai singnaba horakli yumado pungan gana mai thalage haibiki wakal mai pakta leira male haiduna khanjarai masidagi di makhoi miyoi manga turuk mu gari adugi maningda kakhalak matungda mai pak su kakhalakle aduga binoida binoi nasai gi yumda thawro asom na hairakpata gi binoi su hoi haiduna gari ado yangna thawrokle nongthil gi pung ani muk taba matamni yum adugi manak jawklabada gari aduda tongliba miyoi singdo parpa kumtharai matamurda miyoi sing aduna kayone sar nai khoi purakli bisibu yum asigiro matamadu mai pakna mani kari tawre ha nokhoi yum sana khangro matamurda miyoi sing aduna as sar khangbada nateda yum masigi manungga lekna sadana khoi leramli bani yum masigi manungda ina yam khunba mi yam usitaba nipa ama leibani mase makuksu khara chakpra kanum to mi ga se thina phubani magi khwai nungai jaba mana miji phuragane midra tharo olagane mabu yamna kina adigi akoi gi kappa lawbusi masi yam bana pamjabari madi nodi yam khangamina nati ni nodi yum masida kaido bolai ramiba sar yum masigi thabai khang tawba adigi gari yaktaba semokpa adigi gas kumba adigi ate mone hek tawba thabak chingdo adugi damakda aikoi adum kaure aikoi su pacharung sadu dum jom torokpani na aikoi su dum chatli aduga hojina kaidoraba makhoi gi imung asina mi leikhiti bisna kamai tawriba sar noma hojiki yumgi yumbu nupa asina nupi ma hatu khina hai adu halubu numitagi di yum masi yamna tamnarakpa jani nupi adugi thawai men do laklaga yum masle leirama mi makhaisi makhori met tono hale ra hai adagi di yumbu nupa adusu yum masi thadok lamlaga adum sien khre ngai khone yum masi da hat khriba nupi aduna mabu hat khriba mi adudi hat bangam draga karigino ne yum masle leiba mi makhai mathang halibudu mana hat ge hairabadi mabu hat khiba yumbu nupa adu oina thokadok padi yadaba jalo sar adumadi khangjedre aduga aikoina yum masle lakhidabasu adugi maramdagini kaisi toroi yum masidane nakoina porokliba wire sing amati bulb sing se amukta fajana thalam atuga idum yarani matamurda lakliba sing aduna sar adugi di kaidobugi wire bulb sing sin na gatoribno sida anba ngakani si amu hana yonthoba yakini aikoi thokpa yonjagi adugi wati yum masigi wire puriba jaga adudai da akoina mai ama thok samjangraga yum se pungana adum ngal mai yagni sar hoini yaini yum se handagi hauna wire fit tawdana mai ga se thalga leram libane ba fare noina haibdo tawrasibo
ꯌꯨꯝ ꯑꯁꯤꯒꯤ ꯃꯦꯟ ꯋꯥꯌꯔꯗꯨ ꯐ꯭ꯌꯨꯁꯇꯨ ꯀꯗꯥꯏꯗ ꯄꯥꯟꯕꯅꯣꯗꯤ ꯌꯦꯡꯉꯒ ꯑꯃꯨꯛꯇꯪ ꯁꯝꯃꯛꯑꯣ ꯁꯥꯔ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯈꯪꯖꯩ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯦꯅꯦꯔꯦꯇꯔ ꯑꯗꯣ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯆꯧꯕ ꯐ꯭ꯌꯨꯁ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯖꯦꯅꯦꯔꯦꯇꯔ ꯑꯗꯨ ꯉꯪꯗꯨꯅ ꯃꯩ ꯁꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯩ ꯁꯝꯂꯤꯉꯩ ꯀꯔꯤ ꯇꯧꯅꯔꯤꯉꯩꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯁꯝꯈꯤꯕꯗꯒꯤꯗꯤ ꯏꯃꯨꯡꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯃꯩ ꯉꯥꯜꯂꯕꯗ ꯃꯩꯄꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯣ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯤꯕꯁꯨ ꯈꯔ ꯐꯔꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯑꯃꯝꯕ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯄꯥꯛꯅ ꯐꯔꯦ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯂꯕꯅꯤꯅ ꯅꯈꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯩꯒ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯔꯁꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯈꯣꯏ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯃꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯂꯛꯂꯤꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯤꯕ ꯑꯁꯤ ꯕꯨꯠ ꯕ꯭ꯔꯦꯗꯅ ꯇꯧꯍꯟꯕ ꯅꯠꯇꯕ ꯃꯤꯅ ꯍꯨꯔꯥꯟꯕꯁꯤꯡꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯖꯤꯟ ꯍꯨꯝꯖꯕ ꯂꯥꯛꯂꯤꯕꯅꯤ ꯃꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯅꯣꯗꯣ ꯌꯦꯡꯊꯣꯛꯄ ꯇꯥꯔꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯗ ꯁꯥꯔ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯔꯒꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯅꯣꯅꯦ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯂꯤꯕꯁꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯅꯣꯏꯒꯤ ꯉꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯑꯩꯅ ꯐꯖꯅꯕ ꯁꯤꯜꯂꯗꯧꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯩꯄꯥꯛꯅ ꯃꯤꯑꯣꯏ ꯑꯃ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯥꯎꯕ ꯃꯊꯦꯜ ꯀꯌꯥ ꯂꯥꯡꯅꯕꯒꯤꯗꯃꯛ ꯁꯥ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯈ꯭ꯔꯤ ꯇꯧꯔꯤꯕꯁꯤꯗ ꯕꯤꯅꯣꯏꯗꯤ ꯄꯨꯡꯉꯛꯉꯛꯂꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯁꯥꯔꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯩ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯔꯝꯃꯒꯗ ꯄꯩꯁꯥ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯗꯗꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯆꯥꯕ ꯊꯛꯄ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯕ ꯌꯨꯝꯅ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯇꯝꯅꯕ ꯌꯨꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯑꯍꯤꯡ ꯂꯦꯛꯂꯤꯕꯁꯤꯕꯣ ꯄꯨꯂꯤꯁꯁꯨ ꯂꯥꯛꯈꯤꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯇꯨꯅ ꯌꯦꯡꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯕꯦꯜꯀꯣꯅꯤꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯊꯔꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯂꯒ ꯂꯩꯅꯔꯤꯕꯗꯨ ꯎꯕꯗ ꯃꯩꯄꯥꯛꯅ ꯀꯔꯤꯅꯣꯅꯦ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯈꯤꯕꯁꯤ ꯃꯣꯏꯅ ꯌꯦꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯁꯣꯝꯗ ꯃꯩꯄꯥꯛꯅ ꯉꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯣꯟꯊꯣꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯤ ꯑꯃꯗꯤ ꯑꯥꯗ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯛꯂꯤ ꯇꯁꯦꯡꯅ ꯂꯥꯛꯂꯤꯕ ꯚꯥꯕꯣꯛꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯨꯝꯅ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯄꯥꯛꯁꯨ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯎꯔꯤꯕꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯅ ꯂꯩꯊꯣꯛꯂꯤꯕ ꯅꯥꯀꯜ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯄꯔꯞ ꯆꯦꯜꯂꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯃꯈꯥꯔꯣꯝꯗ ꯆꯣꯡꯊꯈꯤꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯪꯉꯤ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯆꯣꯡꯊꯈꯤꯕꯗꯨꯗ ꯃꯩꯄꯥꯛꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯦ ꯃꯁꯥꯗꯣ ꯈꯞ ꯆꯤꯡꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯂꯩꯕꯗꯨꯗ ꯃꯩꯄꯥꯛꯇꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯥꯗ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯀꯗ꯭ꯔꯛ ꯀꯨꯝꯊꯔꯛꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯕꯤꯅꯣꯏ ꯑꯃꯗꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯃꯩꯄꯥꯛꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯃꯈꯥꯗ ꯈꯣꯡꯎꯞꯇ ꯍꯥꯝꯕꯨꯒꯦꯅ ꯀꯨꯝꯊꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯊꯪ ꯊꯣꯛꯅꯔꯛꯂꯤ ꯃꯗꯨꯗ ꯃꯩꯄꯥꯛꯅ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯀꯩꯗꯧꯔꯒꯦꯕ ꯃꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯁꯥꯔ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯉꯝꯖꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯀꯔꯤ ꯇꯧꯕꯒꯤ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯅꯗꯤ ꯅꯣꯏ ꯑꯍꯤꯡ ꯂꯦꯛꯀꯅꯤꯗ ꯁꯤꯗꯩꯗ ꯆꯥꯗꯅ ꯊꯛꯇꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯍꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯗꯅꯦ ꯑꯩꯅꯅꯦ ꯌꯥꯝꯅ ꯄꯩꯁꯥꯁꯤꯡ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯍꯤꯡ ꯂꯦꯛꯄꯤꯕꯒꯤꯗꯃꯛꯇ ꯅꯣꯏꯒꯤ ꯑꯋꯥꯃꯟ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡꯗꯨ ꯑꯃꯒ ꯌꯦꯡꯅꯩ ꯑꯗꯨꯒ ꯀꯌꯥ ꯄꯤꯕꯤꯒꯗꯧꯔꯤꯅꯣ ꯁꯥꯔ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯉꯥꯛꯇꯪ ꯈꯜꯂꯒ ꯅꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃ ꯂꯦꯛꯄꯤꯕꯒꯤꯗꯃꯛ ꯂꯨꯄꯥ 10,000 ꯑꯩꯅ ꯄꯤꯔꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯁꯥꯔ ꯁꯣꯏꯗꯅꯃꯛꯀꯤꯗꯤ ꯄꯤꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯂꯤ
ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯤ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯅꯣꯛꯄ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣꯍꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯃꯈꯣꯏ ꯄꯨꯂꯞ ꯍꯧꯅꯔꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯦ꯫ ꯃꯩꯄꯥꯛꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯨꯅꯤ ꯍꯧꯖꯤꯛ ꯍꯧꯔꯛꯂꯤꯕꯁꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯩꯄꯥꯛꯅ ꯍꯧꯒꯦ ꯍꯧꯔꯛꯁꯅꯨ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃ ꯉꯥꯏꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯕꯤꯅꯣꯏ ꯃꯩꯄꯥꯛꯅ ꯇꯧꯔꯤꯕꯁꯤꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯍꯥꯛꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃ ꯉꯥꯏꯕꯒꯨꯝꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯊꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯥ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯃꯤꯑꯣꯏ ꯈꯠꯅꯕ ꯂꯥꯎꯅꯕ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯊꯥꯡꯗꯨꯅ ꯐꯨꯅꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯀꯥꯏꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕꯗ ꯅꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜ ꯍꯧꯅ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ꯫ ꯁꯥꯟꯅꯩ ꯌꯨꯝꯅꯩꯔꯝꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯂꯤꯛꯂꯤ ꯈꯔꯁꯨ ꯀꯥꯏꯗꯨꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯏ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯩꯒꯤ ꯇꯣꯛꯅꯤꯡ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯇꯧꯔꯤꯕꯗ ꯃꯈꯣꯏ ꯑꯁꯤꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯩꯄꯥꯛꯅ ꯀꯔꯤꯅꯣ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯂꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯏꯗ ꯂꯦꯞꯄꯒ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯑꯁꯣꯝꯗ ꯂꯦꯞꯄꯒ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯆꯥꯛꯁꯪꯒꯤ ꯊꯥꯗꯔꯒ ꯊꯝꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯌꯥꯟꯊꯔꯤꯕ ꯄꯔꯗꯥ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯎꯔꯛꯂꯤꯕꯅꯤ꯫ ꯄꯔꯗꯥ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯦꯞꯄꯗꯣ ꯃꯤ ꯑꯃꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛꯅ ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯨꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯩ ꯃꯨꯠꯈ꯭ꯔꯦ꯫ ꯃꯩ ꯃꯨꯠꯈꯤꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯔꯗꯨꯅ ꯁꯥꯔ ꯃꯩꯄꯥꯛ! ꯁꯥꯔ ꯃꯩꯄꯥꯛ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯅꯔꯛꯂꯤ꯫ ꯃꯥꯒꯤ ꯑꯌꯥꯎꯕ ꯐꯣꯟꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯐ꯭ꯂꯥꯁ ꯀꯥꯞꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯇꯣ ꯀꯥꯆꯤꯜ ꯑꯃꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯕꯤꯅꯣꯏꯅ ꯃꯈꯣꯏ ꯈꯔ ꯑꯃꯗ ꯅꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤ ꯆꯠꯂꯨ ꯖꯦꯅꯦꯔꯦꯇꯔꯗꯣ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ ꯊꯥꯎ ꯀꯪꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯤꯅꯣꯏ ꯑꯃꯗꯤ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯃꯩꯄꯥꯛꯇ ꯁꯥꯔ ꯋꯥꯈꯜ ꯇꯥꯕꯤꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛ ꯇꯞꯅ ꯃꯃꯤ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯩꯄꯥꯛꯅ ꯑꯣ ꯀꯩꯗꯧꯔꯦ? ꯅꯈꯣꯏ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯔꯕ ꯇꯧꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯇꯥꯔꯛꯂꯒꯅꯤ꯫ ꯌꯨꯝꯐꯝ ꯑꯁꯦ ꯇꯁꯦꯡꯅ ꯇꯝꯅꯩ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯦ ꯁꯥꯔ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯃꯁꯤꯗꯪ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯑꯩꯈꯣꯏ ꯊꯣꯛꯈꯤꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯩꯁꯨ ꯂꯥꯛꯂꯤ꯫ ꯃꯩ ꯂꯥꯛꯄꯗꯒꯤ ꯃꯐꯝꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯑꯗꯨꯒ ꯖꯦꯅꯦꯔꯦꯇꯔ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯇꯨꯅ ꯊꯥꯎ ꯀꯪꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯄꯥꯛꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯨꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯅꯕ ꯇꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩꯄꯥꯛꯇꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯒ ꯆꯤꯡꯕꯒꯤ ꯃꯑꯣꯡꯗ ꯈꯪꯆꯤꯡ ꯆꯤꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯒꯝ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯣꯟꯁꯤꯟꯈꯤꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯡ ꯑꯗꯣ ꯄꯥꯛꯅ ꯐꯛꯀꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯅ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯐꯛꯀꯥꯏꯕꯗꯒꯤꯗꯤ ꯊꯣꯡ ꯑꯗꯣ ꯄꯨꯔꯥ ꯑꯣꯏꯅ ꯐꯛꯀꯥꯏꯔꯤ꯫ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯃꯩꯄꯥꯛ ꯐꯃꯨꯡ ꯑꯃꯗ ꯐꯝꯂꯒ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅꯁꯨ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕꯅꯤꯅ ꯑꯩꯅꯁꯨ ꯅꯈꯣꯏꯕꯨ ꯂꯦꯝꯕ ꯊꯥꯔꯣꯏ꯫ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯆꯨꯝꯅ ꯍꯥꯠꯂꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯀꯤꯅꯈꯤꯗꯨꯅ ꯁꯥꯔꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯏꯆꯝ ꯆꯝꯅ ꯆꯪꯉꯛꯄꯅꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯁꯣꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯩ ꯑꯗꯣ ꯃꯨꯠꯈ꯭ꯔꯦ꯫ ꯃꯩ ꯃꯨꯠꯈꯤꯕꯗꯨꯗ ꯃꯩꯄꯥꯛꯁꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝꯅ ꯕꯤꯅꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯕꯤꯅꯣꯏꯁꯨ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯣ ꯃꯊꯪ ꯃꯊꯪ ꯊꯥꯜꯂꯤ꯫ ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯐ꯭ꯂꯥꯁ ꯊꯥꯜꯂꯨꯕ ꯃꯇꯝꯗ ꯃꯩꯄꯥꯛꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯌꯦꯡꯂꯒ ꯀꯩꯗꯧꯔꯦ? ꯀꯩꯅꯣ ꯄꯨꯝꯃꯝ ꯃꯝꯂꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯅ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯃꯩ ꯃꯨꯠꯈꯤꯕꯒꯤꯅꯤ꯫ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫
ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯄꯥꯛꯅ ꯍꯣꯏ ꯅꯈꯣꯏꯅ ꯀꯥꯞꯂꯤꯕ ꯐ꯭ꯂꯥꯛꯁꯇꯣ ꯂꯣꯏꯅ ꯃꯨꯊꯠꯂꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯝꯕ ꯀꯥꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨꯒ ꯖꯦꯅꯦꯔꯦꯇꯔꯒ ꯉꯪꯂꯒ ꯃꯩ ꯊꯜꯂꯝꯂꯤꯕꯁꯤꯅ ꯀꯅꯥꯅ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ ꯉꯁꯥꯏ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯒ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯖꯦꯅꯦꯔꯦꯇꯔꯁꯤ ꯊꯥꯜꯂꯒ ꯊꯅꯝꯕ ꯖꯥꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯒ ꯂꯝꯕꯤꯗ ꯊꯝꯍꯧꯔꯤꯕ ꯖꯤꯞꯁꯤ ꯑꯁꯤꯅ ꯄꯨꯂꯤꯁꯀꯤ ꯅꯠꯇ꯭ꯔꯣ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯃꯥꯅꯦ ꯑꯗꯣ ꯄꯨꯂꯤꯁ ꯑꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯇꯕꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦꯅ ꯍꯥꯏ ꯒꯥꯔꯤꯁꯤ ꯌꯥꯗꯕꯗꯒꯤ ꯊꯝꯂꯝꯕꯅꯦ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯧꯈꯠꯄ ꯂꯥꯛꯀꯅꯤꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯩꯄꯥꯛ ꯕꯤꯅꯣꯏ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡꯗꯣ ꯇꯨꯃꯤꯟ ꯇꯥꯔꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯆꯦꯠꯊ ꯌꯦꯡꯉꯛꯂꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯂꯦꯝ ꯑꯃ ꯄꯨꯔꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯄꯔꯞ ꯆꯠꯈꯤ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛ ꯃꯍꯥꯛꯀꯤ ꯁꯥꯔꯚꯤꯁ ꯒꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯂꯝꯕꯗꯒꯤ ꯀꯥ ꯑꯃꯗ ꯆꯪꯈ꯭ꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯇꯨꯡ ꯄꯔꯞ ꯏꯟꯅꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯨꯝꯂꯒ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯡ ꯑꯗꯨꯒꯤ ꯐ꯭ꯂꯥꯛꯁ ꯀꯥꯞꯇꯨꯅ ꯀꯥ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯤꯔꯛꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯕꯨꯔꯨꯡ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯀꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯊꯤꯡꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯄꯥꯈꯠꯂꯗꯨꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯒ ꯒꯥꯔꯤ ꯑꯗꯨꯗ ꯄꯟ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯁꯥꯏ ꯃꯄꯥꯟꯗ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕ ꯖꯦꯅꯦꯔꯦꯇꯔ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯒ ꯒꯥꯔꯤ ꯑꯗꯨꯗ ꯊꯥꯡꯒꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯅꯔꯛꯂꯤ ꯑꯁꯨꯝꯅ ꯀꯥꯈꯠꯅꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯈꯪꯂꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯃꯩꯄꯥꯛ ꯒꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯅꯣꯏꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯁꯤꯅ ꯀꯩꯗꯧꯕ ꯂꯩꯍꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯅꯨꯡꯗ ꯆꯪꯉꯨꯈꯤꯁꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯣꯏꯅ ꯆꯪꯒꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯍꯦꯟꯕ ꯐꯣꯔꯁ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯣꯟ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯕꯤꯅꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯣꯟ ꯇꯧꯈ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯔ ꯃꯩꯄꯥꯛ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯪꯉꯒ ꯊꯤꯕꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯍꯦꯟꯕ ꯐꯣꯔꯁ ꯈꯔ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕꯗ ꯃꯩꯄꯥꯛ ꯊꯣꯛꯂꯛꯈꯤꯗꯦ ꯃꯩꯄꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯤ ꯃꯩꯄꯥꯛꯅ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯍꯥꯏꯌꯨ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯀꯗꯥꯏꯗ ꯂꯩ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯍꯧꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯏꯃꯨꯡ ꯑꯗꯣ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ ꯅꯤꯜꯂꯤꯕ ꯇꯥꯔꯤꯕꯁꯦ ꯃꯩꯄꯥꯛ ꯃꯇꯣꯝꯇꯅ ꯇꯥꯕꯅꯤ ꯀꯅꯥꯅꯁꯨ ꯇꯥꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯉꯍꯥꯟꯅ ꯈꯪꯂꯕꯅꯤ ꯐꯔꯦ ꯅꯪꯅ ꯑꯩꯕꯨꯗꯤ ꯂꯧꯕ ꯂꯥꯛꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯂꯧꯕꯗꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯉꯁꯤ ꯑꯩꯒꯤ ꯅꯥꯀꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯔꯛꯂꯤꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯑꯩꯗꯤ ꯅꯪꯒꯤ ꯅꯥꯀꯜ ꯂꯥꯛꯄ ꯃꯇꯝꯗ ꯏꯇꯣꯝꯇ ꯈꯛ ꯂꯥꯛꯂꯣꯏ ꯍꯥꯏꯈꯤꯕꯗꯨꯗꯤ ꯑꯩꯒꯤ ꯁ꯭ꯀ꯭ꯋꯥꯠꯁꯤꯡꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯕ ꯉꯝꯗꯕꯅꯤ ꯑꯩꯕꯨ ꯉꯥꯏꯔꯝꯗꯕꯗꯨꯒꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯆꯥꯛꯇꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯁ꯭ꯀ꯭ꯋꯥꯠꯁꯤꯡꯒ ꯂꯣꯏꯅꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯊꯤꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯪꯂꯛꯄꯗꯨ ꯃꯩꯄꯥꯛꯅ ꯈꯪꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯣ ꯃꯥꯡꯈ꯭ꯔꯦ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯩꯄꯥꯛ ꯎꯪꯂꯒ ꯐꯝꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯩꯄꯥꯛꯄꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛꯇꯣ ꯇꯨꯃꯤꯟꯅ ꯌꯨꯝ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯉꯝꯗꯨꯅ ꯃꯍꯥꯛ ꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯂꯕꯗ ꯃꯩꯄꯥꯛꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯣꯏꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯁꯥꯔ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯂꯨꯔꯤꯕꯁꯤ ꯀꯩꯗꯧꯕ ꯆꯪꯂꯨꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯩꯄꯥꯛꯅ
ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯗꯣ ꯂꯤꯕ ꯍꯧꯔꯛꯏ ꯆꯥꯎꯔꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯗ ꯆꯥꯎꯔꯛꯈꯤꯕꯅꯤ ꯃꯩꯄꯥꯛ ꯃꯃꯥ ꯃꯄꯥꯅ ꯃꯇꯣꯝꯇ ꯄꯣꯛꯄꯅꯤ ꯃꯩꯄꯥꯛ ꯃꯄꯥꯟ ꯂꯝꯗ ꯑꯌꯥꯝꯕ ꯂꯩ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯩꯄꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯏꯕꯗ ꯅꯠꯇꯅ ꯃꯤꯁꯨ ꯀꯅꯥꯁꯨ ꯎꯁꯤꯠꯇꯕ ꯂꯥꯏꯔꯕꯁꯤꯡꯕꯨ ꯃꯤꯑꯣꯏꯅ ꯊꯥꯗꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯗꯤ ꯁꯨꯡꯌꯥ ꯌꯥꯖꯗꯦ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯁꯥꯅꯩ ꯌꯨꯅꯩꯗꯨꯅ ꯑꯗꯨꯃꯛ ꯉꯥꯎꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯤ ꯑꯁꯤꯅ ꯅꯣꯡꯃ ꯀꯥꯡꯗꯨꯅ ꯑꯗꯨꯃꯛ ꯁꯥꯅꯩ ꯌꯨꯅꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯦ ꯃꯩꯄꯥꯛꯇꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯩꯄꯥꯛꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯖꯔꯕꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯁꯤꯈꯣꯝꯕꯤ ꯍꯥꯏꯅ ꯀꯧꯏ ꯂꯩꯁꯤꯈꯣꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯅꯠꯇꯅ ꯂꯥꯏ ꯇꯤꯟꯕꯨ ꯌꯥꯝꯅ ꯊꯥꯖꯖꯕ ꯑꯃꯗꯤ ꯃꯁꯥꯃꯛꯁꯨ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ ꯂꯩꯁꯤꯈꯣꯝꯕꯤ ꯂꯩꯔꯝꯕ ꯑꯁꯤꯅ ꯃꯩꯄꯥꯛ ꯂꯩꯁꯤꯈꯣꯝꯕꯤꯒ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯟꯅꯔꯛꯈꯤ ꯂꯩꯁꯤꯈꯣꯝꯕꯤꯒ ꯅꯛꯁꯤꯟꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯂꯃꯟ ꯈꯪꯍꯟꯗꯅ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅꯈꯤ ꯀꯔꯤꯒꯨꯝꯕꯗ ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯗꯤ ꯃꯩꯄꯥꯛꯀꯤ ꯃꯄꯥꯅ ꯈꯪꯂꯛꯂꯕꯗꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯃꯤꯅꯥꯏ ꯑꯃꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯤ ꯐꯨꯒꯗꯧꯔꯤꯕꯅꯤ ꯆꯩꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯩꯄꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯅꯕ ꯑꯃꯗꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯇꯥꯔꯤ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯩꯄꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯁꯤꯈꯣꯝꯕꯤꯗ ꯍꯥꯏꯔꯝꯂꯤ ꯍꯟꯇꯃꯨꯛ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩ ꯏꯁꯀꯣꯠꯀ ꯂꯣꯏꯅꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯂꯒ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯄꯥꯛꯀꯤ ꯃꯄꯥꯅ ꯉꯍꯥꯟꯗꯒꯤ ꯃꯩꯄꯥꯛ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯁꯤꯈꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯣꯏꯅꯃꯛ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯃꯩꯄꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯕꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇ ꯆꯥꯕ ꯊꯛꯄ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯦꯕꯥ ꯇꯧꯍꯟꯈꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯁꯦꯕꯥ ꯇꯧꯕꯗ ꯀꯥ ꯍꯦꯟꯖꯤꯟꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯛꯄ ꯃꯁꯥ ꯁꯣꯛꯅꯕ ꯇꯧꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯩꯄꯥꯛꯀꯤ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝꯅ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯖꯤꯕꯅꯣ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯇꯣꯂꯣꯞ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯈꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯝꯗꯨꯅ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯩꯁꯤꯈꯣꯝꯕꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯄꯗ ꯃꯈꯥꯗ ꯆꯪꯈꯤꯕ ꯌꯥꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯆꯧꯕ ꯕꯪꯀꯔ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯈꯤꯕ ꯌꯥꯕ ꯊꯣꯡ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯗꯨꯗ ꯆꯪꯗꯨꯅ ꯂꯣꯠꯈꯤ ꯑꯁꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯩꯄꯥꯛꯒꯤ ꯃꯄꯥ ꯍꯣꯏꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯆꯤꯡꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯐꯨ ꯆꯩꯗꯨꯅ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯃꯍꯥꯛꯄꯨ ꯂꯛꯅꯕ ꯌꯥꯕ ꯂꯛꯅꯔꯛꯈꯤ ꯑꯁꯨꯝꯅ ꯃꯥꯕꯨ ꯑꯣꯠ ꯅꯩꯕ ꯌꯥꯕ ꯑꯣꯠ ꯅꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯍꯥꯛꯅ ꯀꯥꯎꯊꯣꯛꯂꯝꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄꯗ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯊꯦꯡꯅꯈꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯁꯤꯈꯣꯝꯕꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒ ꯂꯩꯔꯝꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯤꯈꯣꯝꯕꯤ ꯁꯤꯕꯃꯛꯇꯤ ꯁꯤꯔꯝꯗ꯭ꯔꯤ ꯃꯩꯄꯥꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯑꯣꯏꯔꯝꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯟꯈꯠꯇꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯤꯈꯣꯝꯕꯤꯅ ꯂꯣꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯄꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯃꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯕꯁꯤꯗ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯗꯨꯅ ꯑꯦꯛꯖꯥꯝ ꯀꯌꯥ ꯊꯥꯗꯨꯅ ꯄꯨꯂꯤꯁ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯟꯖꯤꯟꯗꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯝ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯑꯃꯅ ꯅꯍꯥꯛꯄꯨ ꯍꯧꯖꯤꯛꯁꯨ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯛꯄꯗꯒꯤ ꯀꯗꯥꯏꯗ ꯉꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤꯕꯅꯤ
ꯌꯨꯝ ꯑꯗꯣ ꯇꯁꯦꯡꯕꯒꯤꯗꯤ ꯃꯩꯄꯥꯛꯀꯤ ꯃꯌꯨꯝꯅꯤ ꯃꯥꯒꯤ ꯃꯌꯨꯝꯅꯤꯅ ꯃꯍꯥꯛꯅ ꯆꯠꯂꯨꯕꯗ ꯂꯝꯕꯤ ꯉꯥꯎꯕ ꯈꯣꯠꯄ ꯀꯔꯤꯝꯇ ꯇꯧꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯅꯣꯏꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯕ ꯃꯇꯨꯡꯗ ꯕꯤꯅꯣꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯥ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯃꯩꯄꯥꯛꯅ ꯉꯁꯥꯏ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯂꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯀꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯄꯤꯖ ꯄꯤꯊꯛꯇ꯭ꯔꯕꯅꯤꯅ ꯁꯤꯔꯒꯁꯨ ꯂꯩꯔꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯀꯌా ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯑꯁꯤꯃꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯑꯩꯉꯣꯟꯗ ꯃꯗꯨꯕꯨ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅꯁꯨ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝ ꯑꯗꯨꯃꯛꯇ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯒ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯎꯅꯕ ꯂꯥꯛꯈꯤꯕꯅꯤ ꯏꯇꯣꯞꯇ ꯆꯠꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯀꯧꯈꯤꯕꯅꯤ ꯅꯈꯣꯏ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯔꯝꯕꯁꯨ ꯌꯥꯔꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯟꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯕꯪꯀꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯂꯨꯕ ꯌꯥꯔꯒꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯗꯨꯒ ꯅꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯩꯅ ꯎꯅꯔꯨꯔꯤꯕ ꯑꯩꯒ ꯊꯦꯡꯅꯔꯛꯈꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯕꯤꯔꯒꯅꯤ ꯑꯁꯣꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯂꯕꯗ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯩꯄꯥꯛ ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯌꯥꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯕꯪꯀꯔ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯕꯣꯝ ꯅꯣꯡꯃꯩꯅꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯈꯤ ꯃꯔꯛꯇꯨꯗ ꯂꯩꯁꯤ ꯈꯣꯝꯕꯤꯒꯤꯁꯨ ꯌꯥꯎꯔꯝꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯨꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯄꯠꯄ ꯃꯁꯥꯁꯤꯡ ꯑꯃꯗꯤ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯐꯒꯠꯄ ꯉꯝꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯩꯄꯥꯛꯄꯨ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯤꯈꯤ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯛ ꯈꯪꯗꯣꯔꯛꯄꯗ ꯅꯍꯥꯛꯄꯨ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯗꯒꯤꯅꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯊꯤꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯩꯄꯥꯛꯇ ꯂꯣꯏꯅꯃꯛ ꯍꯜꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯗꯣ ꯁꯥꯟꯇꯤ ꯐꯪꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯊꯣꯏꯗꯣꯛꯄ ꯇꯝꯅꯗ꯭ꯔꯕ ꯌꯨꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯍꯧꯈꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯪꯈꯤꯗꯦ ꯃꯩꯄꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯈꯤꯗꯦ ꯃꯍꯥꯛꯀꯤ ꯅꯧꯅ ꯁꯥꯖꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯑꯗꯨꯒ ꯕꯤꯅꯣꯏꯕꯨꯁꯨ ꯃꯩꯄꯥꯛꯅ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯅꯣꯏꯗꯣ ꯄ꯭ꯔꯃꯣꯁꯟꯁꯨ ꯐꯪꯂꯕꯅꯤꯅ ꯇꯣꯂꯣꯞ ꯆꯥꯎꯈꯠꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯩꯄꯥꯛꯇ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯀꯣꯜ ꯑꯗꯣ ꯃꯩꯄꯥꯛꯅ ꯑꯣꯛꯈꯠꯂꯨꯕ ꯃꯇꯝꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯍꯥꯟꯋꯥꯏ ꯅꯈꯣꯏꯅ ꯌꯨꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯤꯡ ꯑꯗꯣ ꯃꯊꯤ ꯐꯣꯡꯂꯦ ꯑꯗꯨꯅ ꯂꯥꯏ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯣꯏꯔꯝꯈꯤ ꯃꯗꯨꯗ ꯃꯩꯄꯥꯛꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯅꯥꯅ ꯁꯥꯟꯅꯕ ꯂꯥꯏꯅꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯣꯜ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯁꯤ ꯈꯣꯝꯕꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯊꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯁꯥꯟꯅꯁꯜꯂꯦ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯖꯕ ꯀꯌꯥ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯔꯤꯕꯅꯣ ꯅꯪꯒꯤ ꯄ꯭ꯔꯃꯣꯁꯟꯒꯤꯗꯃꯛꯇ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯅꯗꯦ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯁꯦꯡꯗꯣꯛꯂꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯩꯄꯥꯛꯁꯨ ꯐꯣꯜ ꯑꯗꯣ ꯑꯗꯨꯃꯛ ꯀꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯩꯄꯥꯛꯅ ꯈꯜꯂꯤ ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯈꯔ ꯂꯤꯔꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤꯕꯅꯤ ꯑꯗꯨꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝꯗꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯥꯒꯠꯈꯤꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯑꯆꯧꯕ ꯅꯣꯡꯃꯩ ꯂꯂꯣꯟꯕ ꯅꯤꯁꯥ ꯂꯂꯣꯟꯕ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯗꯨ ꯅꯣꯡꯃꯩ ꯂꯣꯠꯐꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯕꯗꯒꯤ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯁꯥꯗꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯍꯥꯏꯖꯤꯟꯅꯗꯨꯅ ꯑꯩꯅ ꯃꯗꯨꯕꯨ ꯐꯥꯒꯠꯈꯤꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯗꯅꯕ ꯇꯝꯅꯩ ꯍꯥꯏꯕꯗꯨ ꯈꯪꯍꯟꯅꯕ ꯑꯩꯅ ꯃꯥꯏꯕ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯈꯤꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯈꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯈꯪꯅꯔꯤ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯑꯩꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛꯂꯒ ꯂꯥꯏ ꯁꯥꯟꯅꯈꯤꯕꯅꯤ
ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯑꯩꯅ ꯏꯇꯣꯝ ꯆꯪꯕꯗꯤ ꯀꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯆꯪꯂꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯐꯒꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ ꯃꯗꯨꯃꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯂꯤ ꯑꯗꯨꯒ ꯂꯥꯏ ꯂꯣꯏꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤꯕꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯠꯂꯤꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯄꯤꯈꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯃꯥꯏꯄꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯄꯨꯂꯤꯁꯀꯤ ꯐꯤꯖꯣꯜ ꯁꯦꯠꯇꯕꯤꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯃꯥꯏꯄꯥꯛꯄꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯈꯥꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯎꯃꯪ ꯑꯃꯗ ꯄꯨꯁꯤꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯏꯄꯥꯛꯇ ꯄꯥꯎ ꯄꯤꯔꯛꯈꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯥꯏꯄꯥꯛꯅ ꯃꯗꯨꯃꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯅ ꯐꯥꯒꯠꯈꯤꯕ ꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥ ꯄꯤꯖꯔꯒꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯍꯣꯏ ꯅꯪꯕꯨ ꯑꯩ ꯁꯛ ꯈꯪꯂꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯏꯄꯥꯛ ꯄꯨꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯇꯥꯛꯂꯛꯄ ꯅꯠꯇꯦ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯅ ꯇꯥꯛꯂꯛꯄꯅꯤ ꯍꯥꯏꯗꯅ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯗꯨꯒꯤ ꯃꯔꯝ ꯃꯐꯝ ꯑꯗꯨꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯝꯂꯤꯕꯁꯦ ꯅꯪꯒ ꯑꯩꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯅꯇꯣꯝꯇ ꯐꯪꯅꯤꯡꯕ ꯅꯪꯅ ꯄ꯭ꯔꯃꯣꯁꯟ ꯀꯥꯅꯤꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯅꯪꯅ ꯍꯥꯠꯇꯣꯛꯂꯒ ꯅꯪꯅ ꯃꯈꯥꯗ ꯂꯪꯊꯈꯤꯕ ꯑꯗꯨꯒ ꯅꯪ ꯑꯩꯅ ꯄꯣꯔꯛꯈꯤꯕ ꯅꯨꯄꯤ ꯀꯌꯥꯕꯨꯁꯨ ꯅꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯒ ꯃꯈꯥ ꯑꯗꯨꯗ ꯂꯪꯊꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯑꯐꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯊꯤꯖꯤꯟꯕ ꯑꯃꯗꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯐꯪꯂꯛꯄ ꯁꯥꯗꯨꯅ ꯅꯍꯥꯛꯅ ꯄ꯭ꯔꯃꯣꯁꯟ ꯇꯥꯟꯈꯤꯕ ꯑꯩꯈꯣꯏꯕꯨꯅ ꯀꯔꯕꯥꯔꯗ ꯃꯨꯠꯂꯕ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯤꯖꯔꯣ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩꯅ 3ꯂꯛ ꯀꯥꯞꯈꯤꯕꯅꯤ ꯑꯗꯨꯁꯨ ꯂꯝꯌꯥꯏ ꯑꯗꯨꯃꯛꯇꯗ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯁꯤꯈꯤꯗꯦ ꯅꯪꯅ ꯑꯩꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯑꯃꯨꯛ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯈꯠꯄꯤꯗꯨꯅ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯗꯣꯛꯇꯔ ꯀꯌꯥꯒ ꯇꯥꯟꯅꯗꯨꯅ ꯑꯩꯕꯨ ꯂꯥꯌꯦꯡ ꯆꯠꯊꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯈꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯨꯕꯗ ꯃꯃꯥꯏ ꯈꯨꯝꯖꯤꯟꯕ ꯅꯣꯡꯃꯩ ꯀꯥꯞꯄ ꯅꯨꯄꯥꯗꯣ ꯅꯍꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯣ ꯑꯩꯈꯣꯏꯅꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯕ ꯅꯤꯡꯂꯨꯕꯅꯤ ꯅꯪ ꯑꯣꯏꯔꯝꯈꯤꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯂꯝꯕꯤ ꯑꯅꯤꯈꯛ ꯂꯩ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗꯒꯤ ꯐꯥꯒꯠꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯜꯁꯤꯡꯗ ꯅꯠꯇꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯨꯄꯥ ꯀꯔꯣꯔ 50 ꯄꯤꯒꯗꯕꯅꯤ ꯑꯗꯨ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯗꯤ ꯅꯍꯥꯛ ꯅꯁꯥꯅ ꯌꯥꯅ ꯅꯪꯉꯛꯑꯗꯣ ꯑꯩꯈꯣꯏꯗ ꯄꯤꯖꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯏꯄꯥꯛ ꯎꯄꯥꯏ ꯂꯩꯇꯅ ꯄꯩꯁꯥ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯅꯔꯗꯨꯅ ꯃꯥꯏꯄꯥꯛꯄꯨ ꯊꯥꯗꯣꯛꯈ꯭ꯔꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥ ꯑꯗꯣ ꯃꯥꯏꯄꯥꯛꯇꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯃꯌꯥꯝꯗ ꯑꯐꯕ ꯁꯥꯗꯨꯅ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯂꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯃꯗꯤ ꯅꯣꯡꯃꯩ ꯂꯂꯣꯟꯕ ꯑꯃꯗꯤ ꯅꯤꯁꯥ ꯂꯂꯣꯟꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯂꯨꯄꯥ ꯀꯔꯣꯔ ꯇꯥꯜꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯏꯄꯥꯛꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯣ ꯃꯥꯕꯨ ꯐꯥꯔꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯤꯈꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯦ ꯌꯥꯁꯟꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯄꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯥꯕꯨ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 10 ꯂꯩꯔꯕ ꯃꯇꯨꯡꯗꯅꯤ ꯃꯥꯅ ꯄꯩꯁꯥ ꯄꯤꯔꯨꯔꯤꯕꯁꯤ ꯄꯩꯁꯥ ꯄꯤꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯏꯄꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯥꯝꯈꯤ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯁꯥꯔ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯁꯥꯔꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯥꯔꯗ ꯂꯨꯄꯥ ꯀꯔꯣꯔ 10 ꯄꯤꯖꯒꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯏꯄꯥꯛ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯥꯏꯄꯥꯛ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯗꯧꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯇꯦꯁꯟꯗ ꯕꯤꯅꯣꯏ ꯑꯃꯗꯤ ꯃꯌꯥꯝꯗ ꯂꯤꯈꯤꯕꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯇꯝꯅꯩ ꯍꯥꯏꯕꯒꯤ ꯅꯃꯥꯡꯗ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯗꯨꯅ ꯃꯗꯨꯗ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯠꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯀꯌꯥꯕꯨ ꯐꯥꯔꯛꯇꯨꯅ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯌꯣꯟꯊꯣꯛꯄꯒꯤ ꯊꯕꯛꯁꯨ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯏꯄꯥꯛꯅꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯂꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯄꯤꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯄꯩꯁꯥ ꯍꯦꯟꯅ ꯆꯥꯎꯅ ꯐꯪꯅꯤꯡꯕꯗꯒꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯤ ꯈꯨꯠꯂꯥꯏ ꯂꯂꯣꯟꯐꯝ ꯑꯣꯏꯔꯦ ꯍꯥꯏꯖꯤꯟꯗꯨꯅ ꯃꯗꯨꯕꯨ ꯊꯤꯗꯣꯛꯄ ꯑꯃꯗꯤ ꯃꯗꯨꯕꯨ ꯐꯥꯒꯠꯅꯕꯒꯤ ꯃꯤꯡꯗ ꯃꯍꯥꯛꯅ ꯄ꯭ꯔꯃꯣꯁꯟ ꯇꯥꯟꯅꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯏꯄꯥꯛꯅ ꯇꯧꯔꯝꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯍꯥꯠꯄꯗ ꯌꯥꯎꯍꯧꯗꯕ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯧꯈꯤꯕꯅꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯂꯩꯁꯤ ꯈꯣꯝꯕꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ
ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫